ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯤꯕ ꯏꯟꯇꯔꯦꯁꯇꯤꯡ ꯇꯣꯄꯤꯛꯅꯤ ꯉꯁꯤ ꯂꯧꯁꯤꯡ ꯆꯐꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯂꯥꯏꯛ ꯁꯦꯌꯔ ꯀꯃꯦꯟ ꯀꯥꯎꯕꯤꯒꯅꯨ ꯚꯤꯌꯨꯋꯔ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛ ꯍꯥꯏꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛꯁꯤꯡ ꯃꯃꯤꯡ ꯑꯣꯏꯅ ꯈꯔ ꯄꯜꯂꯕꯗ US, ꯀꯅꯥꯗꯥ, ꯐ꯭ꯔꯥꯟꯁ, ꯏꯇꯥꯂꯤ ꯑꯃꯁꯨꯡ UKꯒꯤ ꯃꯐꯝꯁꯤꯡꯗ Unidentified Flying Object UFO ꯅꯠꯇ꯭ꯔꯒ Unidentified Aerial Phenomenon UAP ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯀꯨꯝꯕ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯃ ꯑꯇꯤꯌꯥꯗ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯑꯃꯗꯤ ꯑꯍꯥꯡꯕ ꯂꯝꯍꯥꯡꯁꯤꯡꯗ ꯂꯩꯔꯝꯕꯒꯤ ꯄꯥꯎꯆꯦꯁꯤꯡ ꯑꯃꯁꯨꯡ TV ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗ ꯇꯠꯇꯅ ꯌꯥꯎꯕ ꯑꯗꯣꯝꯁꯨ ꯊꯦꯡꯅꯕꯤꯔꯝꯂꯅꯤ꯫ UFO ꯅꯠꯇ꯭ꯔꯒ UAP ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯄꯥꯏꯕ ꯄꯣꯠꯁꯛ ꯑꯁꯤ ꯖꯤꯖꯁꯅ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯠꯁꯛ ꯑꯁꯤ ꯂꯩ ꯍꯥꯏꯕꯒꯤ ꯈꯨꯗꯝꯁꯤꯡ ꯄꯨꯊꯣꯛꯅꯗꯨꯅ ꯂꯩ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯊꯤꯖꯤꯟꯕ ꯂꯦꯞꯇ꯭ꯔꯤ꯫ UFOꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯊꯤꯖꯤꯜꯂꯨꯕ ꯃꯇꯝꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯄꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯄ꯭ꯔꯨꯐ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯗꯒꯤ ꯑꯣꯏꯍꯟꯕꯅꯣ ꯍꯥꯏꯕ ꯉꯝꯗꯕ ꯊꯧꯗꯣꯛ ꯈꯔ ꯃꯈꯩꯗꯤ ꯉꯁꯤꯁꯨ ꯊꯤꯖꯤꯜꯂꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯁꯥꯏꯟꯇꯤꯁ ꯑꯃꯁꯨꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯅꯗꯤ UFOꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯍꯥꯟꯕꯗ ꯄ꯭ꯔꯀꯤꯇꯤꯒꯤ ꯑꯣꯏꯕ ꯑꯏꯪ ꯑꯁꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯃꯤꯇ꯭ꯔꯪ ꯊꯣꯛꯍꯟꯕ, ꯑꯅꯤꯁꯨꯕꯗꯅ ꯃꯤꯑꯣꯏꯕꯅ ꯄꯨꯊꯣꯛꯂꯤꯕ ꯄꯥꯏꯕ ꯌꯥꯕ ꯄꯣꯠꯁꯛꯁꯤꯡꯁꯤꯅ ꯂꯥꯟꯅ ꯎꯈꯤꯕ, ꯑꯃꯁꯨꯡ ꯑꯔꯣꯏꯕꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯃꯤꯡ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯑꯣꯏꯔꯛꯄ ꯊꯧꯗꯣꯛꯁꯤꯡ ꯁꯤꯅꯅꯤ ꯍꯥꯏꯔꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗꯁꯨ UFO ꯄꯥꯏꯔꯛꯏ ꯍꯥꯏꯕꯒꯤ ꯄꯥꯎꯆꯦꯁꯤꯡ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯆꯠꯂꯨꯔꯒ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯑꯣꯏꯔꯝꯕꯒꯤ ꯊꯧꯗꯣꯛ ꯀꯌా ꯐꯥꯎꯕ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯗꯁꯨ ꯊꯣꯛꯂꯤꯕꯅꯤ꯫ UFOꯂꯣꯖꯤꯁ ꯍꯥꯏꯅ ꯈꯪꯅꯕ UFOꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕ ꯑꯃꯁꯨꯡ UFOꯒ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯨꯔꯦ ꯍꯥꯏꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯅꯗꯤ UFO ꯑꯁꯤ ꯂꯩ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏꯕ ꯀꯥꯡꯂꯨꯞꯅ ꯑꯇꯤꯌꯥꯗ ꯂꯩꯔꯤꯕ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯅꯩꯅꯔꯛꯄꯁꯤ ꯍꯧꯈꯤꯕ ꯌꯥꯝꯂꯕ ꯃꯇꯝꯗꯒꯤꯅꯤ꯫ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯤꯅ ꯏꯆꯝ ꯆꯝꯅ ꯈꯨꯠꯂꯥꯏ ꯑꯃꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯎꯕ ꯐꯪꯕ ꯑꯇꯤꯌꯥꯗ ꯄꯣꯠꯁꯛ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯌꯥꯝꯁꯤꯡ ꯃꯔꯛꯇꯨꯗ ꯃꯦꯇꯤꯌꯣꯔꯁ ꯑꯃꯁꯨꯡ ꯀꯣꯃꯦꯠ ꯌꯥꯎꯔꯒ ꯒ꯭ꯔꯍ ꯑꯃꯗꯒꯤꯅ 5 ꯐꯥꯎꯕꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯠꯁꯤꯅ ꯎꯕ ꯐꯪꯏ꯫ ꯑꯏꯪ ꯑꯁꯥꯅ ꯊꯣꯛꯍꯟꯕ ꯃꯤꯇ꯭ꯔꯪꯁꯤꯡ ꯍꯥꯏꯔꯒꯗꯤ ꯄꯔꯍꯦꯂꯤꯌꯥ ꯑꯃꯁꯨꯡ ꯂꯦꯟꯇꯤꯀꯨꯂꯔ ꯀ꯭ꯂꯥꯎꯗꯁ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯊꯤꯖꯤꯟꯕ ꯋꯥꯠꯂꯤꯉꯩ ꯃꯇꯝꯗꯗꯤ ꯂꯥꯏꯒꯤ ꯃꯁꯛꯅꯤ, ꯍꯥꯏꯕꯗꯤ UFOꯅꯤ ꯍꯥꯏꯅ ꯂꯧꯅꯔꯝꯂꯤꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯍꯦꯂꯤꯁ ꯀꯣꯃꯦꯠ ꯍꯥꯏꯔꯤꯕ ꯁꯨꯟꯗ꯭ꯔꯪꯒꯤ ꯅꯨꯡ ꯑꯁꯤꯅ ꯇꯥꯔꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯆꯥꯏꯅꯤꯁ ꯑꯦꯁꯇ꯭ꯔꯣꯅꯣꯃꯔ ꯑꯃꯅ ꯖꯤꯖꯁ ꯄꯣꯛꯇ꯭ꯔꯤꯉꯩ ꯆꯍꯤ 290ꯗ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯁꯇ꯭ꯔꯣꯅꯣꯃꯔꯁ ꯑꯁꯤꯅ ꯏꯔꯒ ꯊꯝꯂꯝꯃꯤ ꯑꯃꯁꯨꯡ ꯏꯔꯒ ꯊꯝꯂꯝꯂꯤꯕ ꯃꯌꯦꯛꯁꯤꯡ ꯑꯗꯨꯗ ꯀꯣꯃꯦꯠ ꯑꯁꯤ ꯍꯦꯂꯣꯏꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯁꯛꯇꯤ ꯆꯦꯟꯕ ꯄꯣꯠꯁꯛꯀꯨꯝ ꯎꯍꯜꯂꯝꯃꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ 1705ꯗ ꯏꯪꯂꯤꯁ ꯑꯦꯁꯇ꯭ꯔꯣꯅꯣꯃꯔ ꯑꯦꯗꯃꯨꯟ ꯍꯦꯂꯤꯅ ꯀꯣꯃꯦꯠ ꯑꯁꯤ ꯑꯃꯨꯛꯈꯛ ꯇꯥꯔꯛꯄ ꯅꯠꯇꯦ, ꯆꯍꯤ 85ꯗꯒꯤꯅ 87 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯎꯕ ꯐꯪꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯧꯔꯒ ꯍꯦꯂꯤ ꯀꯣꯃꯦꯠ ꯍꯥꯏꯅ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕꯅꯤ꯫ 1986ꯗ ꯍꯦꯂꯤ ꯀꯣꯃꯦꯠ ꯑꯁꯤ ꯏꯀꯣꯟ ꯀꯣꯟꯅ ꯎꯈꯤ, ꯑꯗꯨꯅ ꯂꯥꯛꯂꯤꯕ 2061ꯒꯤ ꯃꯌꯥꯏ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯎꯕ ꯐꯪꯅꯤ ꯍꯥꯏꯔꯤ꯫ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯐꯖꯅ, ꯈꯪꯗ꯭ꯔꯤꯉꯩ ꯊꯤꯖꯤꯟꯕ ꯋꯥꯠꯂꯤꯉꯩ ꯃꯇꯝꯗꯗꯤ ꯂꯥꯏꯒꯨꯝꯅꯅꯤ ꯃꯌꯥꯝꯅ ꯎꯔꯤꯕꯁꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯆꯥꯎꯈꯠꯄ ꯋꯥꯠꯂꯤꯉꯩ ꯃꯇꯝꯗ ꯈꯨꯗꯝ ꯄꯤꯕ ꯉꯝꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯈꯨꯗꯝꯁꯤꯡ ꯄꯤꯗꯨꯅ UFO ꯅꯠꯇꯦ, ꯃꯁꯤ ꯏꯆꯝ ꯆꯝꯕ ꯊꯧꯑꯣꯡꯁꯤꯡꯅꯤ ꯍꯥꯏꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯎꯠꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ UFOꯁꯤ ꯂꯩꯇꯦ, UFO ꯅꯠꯇꯦ ꯍꯥꯏꯕ ꯉꯝꯗꯕ ꯊꯧꯗꯣꯛ 3ꯈꯛ ꯄꯟꯖꯔꯝꯒꯦ ꯃꯌꯥꯝꯗ ꯂꯧꯁꯤꯡ ꯑꯣꯏꯍꯧꯅꯕ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯆꯞ ꯆꯥꯕ UFO ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯄꯤꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯐ꯭ꯂꯣꯔꯦꯟꯁ ꯍꯥꯏꯔꯤꯕ ꯏꯇꯥꯂꯤꯒꯤ ꯂꯝ ꯑꯁꯤꯗ 1954ꯒꯤ ꯃꯇꯝꯗ ꯐꯨꯠꯕꯣꯜ ꯀ꯭ꯂꯕ ꯑꯅꯤꯈꯛ ꯚꯥꯕꯣꯛ 10,000ꯃꯨꯛ ꯑꯣꯏꯒꯗꯕꯅ ꯃꯤꯠꯌꯦꯡ ꯇꯥꯔꯝꯃꯤ꯫ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯤꯉꯩ ꯃꯔꯛꯇꯨꯗ ꯚꯥꯕꯣꯛꯁꯤꯡ ꯑꯗꯨꯅ ꯄ꯭ꯂꯦ ꯑꯗꯨ ꯌꯦꯡꯕꯒꯤ ꯃꯍꯨꯠ ꯅꯣꯡꯊꯛꯇ ꯄꯨꯂꯞ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯅ ꯌꯦꯡꯂꯤꯕꯗꯨ ꯅꯣꯡꯊꯛꯇ ꯌꯦꯔꯨꯝ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯄꯥꯏꯔꯒ ꯂꯩꯕ, ꯃꯗꯨꯗꯒꯤ ꯂꯪꯒꯨꯝꯕ ꯏꯔꯪ ꯂꯪꯕ ꯄꯣꯠꯁꯛꯁꯤꯡ ꯃꯊꯛꯇꯒꯤ ꯇꯥꯔꯛꯏ ꯍꯥꯏꯔꯤ꯫
ꯍꯥꯏꯔꯤꯕ ꯂꯪ ꯑꯗꯨꯒꯤ ꯁꯦꯝꯄꯜ ꯑꯗꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯐ꯭ꯂꯣꯔꯦꯟꯁꯅ ꯌꯦꯡꯕꯗ ꯕꯣꯔꯣꯟ, ꯁꯤꯂꯤꯀꯣꯟ, ꯀꯦꯜꯁꯤꯌꯝ ꯑꯃꯁꯨꯡ ꯃꯦꯒꯅꯦꯁꯤꯌꯝ ꯍꯥꯏꯔꯤꯕ ꯙꯥꯇꯨꯁꯤꯡꯁꯤ ꯌꯥꯎꯏ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯃꯔꯤꯛ ꯆꯨꯝꯕ ꯈꯨꯗꯝꯁꯤꯡ ꯀꯔꯤꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯑꯅꯤꯁꯨꯕꯗ 1966ꯇ ꯃꯦꯜꯕꯣꯔꯟ ꯍꯥꯏꯅ ꯈꯪꯅꯕ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯃꯐꯝ ꯑꯃꯗ ꯋꯦꯁ ꯑꯣꯜ ꯍꯥꯏ ꯁ꯭ꯀꯨꯜ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯁꯤꯒꯤ ꯁꯥꯇ꯭ꯔ 350 ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡꯅ ꯄ꯭ꯂꯦꯟ 5ꯅ ꯀꯣꯏꯁꯤꯜꯂꯕ ꯄ꯭ꯂꯦꯠ ꯀꯨꯝꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯁꯤꯜꯚꯔ ꯃꯆꯨꯒꯤ ꯄꯣꯠꯁꯛ ꯑꯁꯤ ꯄꯥꯏꯈꯤꯕ ꯎꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨꯅ ꯃꯤꯅꯤꯠ 10 ꯂꯣꯝ ꯀꯣꯏꯁꯤꯜꯂꯒ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯁꯨ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯖꯤꯛꯁꯨ UFO ꯊꯤꯝ ꯄ꯭ꯂꯦ ꯄꯥꯔꯛ ꯍꯥꯏꯔꯤꯕꯁꯤꯗ ꯆꯍꯤ ꯑꯃꯒꯤ ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯑꯣꯏꯅ ꯅꯩꯅꯔꯤ ꯍꯥꯏꯔꯤ꯫ ꯑꯍꯨꯝꯁꯨꯕꯗ 1997ꯗ USA ꯑꯃꯁꯨꯡ ꯃꯦꯛꯁꯤꯀꯣꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯃꯅ V-ꯁꯦꯞꯀꯤ ꯃꯉꯥꯜꯁꯤꯡ ꯄꯥꯏꯕ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ US ꯑꯦꯌꯔ ꯐꯣꯔꯁꯅ ꯃꯗꯨ ꯃꯤꯂꯤꯇꯔꯤ ꯐ꯭ꯂꯦꯌꯔꯁꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯉꯥꯜ ꯑꯗꯨꯅ ꯃꯤꯂꯤꯇꯔꯤ ꯐ꯭ꯂꯦꯌꯔꯁ ꯑꯣꯏꯖꯔꯁꯨ V-ꯁꯦꯞꯇꯨꯗꯤ ꯀꯔꯤꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯁꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯗ ꯂꯩꯔꯤ꯫ ꯏꯔꯣꯏ ꯂꯣꯏꯕꯗ 1980ꯒꯤ ꯗꯤꯁꯦꯝꯕꯔꯗ UKꯒꯤ ꯔꯥꯐꯋꯨꯠ ꯕ꯭ꯔꯤꯖꯇ ꯂꯩꯕ USꯒꯤ ꯑꯦꯌꯔꯃꯦꯟ ꯑꯃꯈꯛꯅ ꯔꯦꯟꯗꯜꯁꯥꯝ ꯐꯣꯔꯦꯁ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯁꯤꯗ ꯑꯉꯥꯡꯕ ꯑꯃꯁꯨꯡ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯃꯉꯥꯜꯒ ꯂꯣꯏꯅꯅ UFO ꯑꯃ ꯂꯦꯟꯗꯤꯡ ꯇꯧꯈꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯝꯃꯤ꯫ ꯂꯩꯕꯥꯛꯇꯒꯤ ꯃꯤꯇꯔ 3 ꯋꯥꯡꯕ ꯑꯗꯨꯒ ꯃꯤꯇꯔ 3ꯃꯨꯛꯅ ꯀꯣꯔꯣꯛ ꯀꯣꯏꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯈꯣꯡ ꯌꯥꯎꯕꯒꯨꯝ ꯂꯦꯡꯗꯅ ꯂꯩꯕ ꯎꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯌꯦꯡꯕꯗ ꯑꯃꯨꯕ ꯃꯤꯡꯁꯦꯜꯅ ꯌꯥꯝꯅ ꯅꯥꯟꯅ ꯄꯥꯜꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ UFO ꯑꯗꯨꯅ ꯇꯥꯔꯝꯕꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯃꯁꯨꯡ ꯂꯩꯃꯥꯏ ꯑꯗꯨꯒꯤ ꯔꯦꯗꯤꯌꯦꯁꯟ ꯂꯦꯚꯦꯜ ꯌꯦꯡꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯑꯃ US ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯃꯤꯑꯣꯏ ꯑꯃꯅ ꯇꯦꯞ ꯔꯦꯀꯣꯔꯗꯔ ꯑꯃꯗ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯅ ꯔꯦꯀꯣꯔꯗ ꯂꯧꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯀꯔꯤꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕ ꯁꯟꯗꯣꯛꯅ ꯇꯥꯛꯄ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯐꯦꯟ ꯍꯣꯀꯤꯡ ꯑꯃꯁꯨꯡ ꯏꯂꯣꯟ ꯃꯛꯁꯅ ꯍꯥꯏꯈꯤꯕ ꯑꯃꯗꯤ ꯂꯩ꯫ ꯀꯩꯗꯧꯅꯨꯡꯗ ꯑꯦꯂꯦꯟꯁꯤꯡ ꯀꯟꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯨꯅꯨ, ꯃꯈꯣꯏꯅ ꯇꯧꯕꯁꯤꯡ ꯂꯥꯞꯅ ꯌꯦꯡꯉꯨ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯒꯤ ꯃꯈꯣꯏꯅ ꯆꯥꯎꯈꯠꯄ ꯃꯁꯤꯡ ꯈꯪꯗꯅ ꯍꯦꯜꯂꯝꯕ ꯌꯥꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯁꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯌꯥꯝ ꯑꯦꯛꯖꯣꯄ꯭ꯂꯥꯅꯦꯠꯇ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒ ꯃꯥꯟꯅꯕꯁꯤꯡ ꯂꯩꯔꯝꯕ ꯊꯣꯛꯂꯕ ꯅꯠꯇ꯭ꯔꯒ ꯃꯜꯇꯤꯚꯔꯁ ꯊꯤꯑꯣꯔꯤ ꯑꯁꯤ JWSTꯅ ꯃꯌꯦꯛ ꯁꯦꯡꯅ ꯄ꯭ꯔꯨꯐ ꯄꯤꯔꯛꯂꯕ ꯄꯦꯔꯦꯂꯦꯜ ꯌꯨꯅꯤꯚꯔꯁ ꯑꯃꯗꯤ ꯑꯦꯂꯦꯟꯁꯤꯡꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩ ꯍꯥꯏꯕ ꯈꯪꯂꯛꯂꯅꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯟꯇꯦꯟ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯅꯦꯛꯁ ꯀꯟꯇꯦꯟꯗ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯥꯎꯕꯤꯒꯅꯨ ꯀꯟꯇꯦꯟ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ꯫